ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯆꯤꯡꯅꯨꯡꯒꯤ ꯂꯩꯁꯥꯕꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ 7ꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨ ꯑꯍꯤꯡ ꯑꯗꯨꯗ ꯃꯥꯒꯤ ꯑꯣꯏꯕ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯟꯅꯔꯕ ꯃꯇꯨꯡ ꯃꯈꯣꯏꯁꯨ ꯂꯣꯏꯅꯃꯛ ꯇꯨꯝꯅꯈ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗ ꯂꯨꯋꯥꯡ ꯄꯨꯟꯁꯤꯕ ꯑꯃꯗꯤ ꯃꯥꯒ ꯂꯣꯏꯅꯅ ꯂꯩꯔꯤꯕ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯁꯨ ꯃꯍꯩ ꯍꯧꯒꯠꯅꯗꯨꯅ ꯃꯥꯒꯤ ꯉꯝꯖꯕ ꯊꯥꯛꯇ ꯃꯈꯣꯏꯅ ꯈꯪꯕ ꯁꯔꯨꯛ 9 ꯍꯩꯔꯕ ꯑꯃꯥꯏꯕꯁꯤꯡ ꯑꯗꯣ ꯀꯧꯕ ꯆꯠꯅꯈ꯭ꯔꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯃꯊꯪ ꯃꯈꯣꯏ ꯆꯠꯇꯨꯅ ꯑꯃꯥꯏꯕ ꯃꯌꯥꯝ ꯑꯃ ꯈꯣꯝꯂꯨꯔꯕꯒꯤ ꯇꯨꯡꯗ ꯑꯃꯥꯏꯕ ꯃꯈꯣꯏ 12 ꯐꯪꯂꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕ ꯂꯨꯋꯥꯡ ꯄꯨꯟꯁꯤꯕꯒꯤ ꯃꯌꯨꯝꯗ ꯄꯨꯜꯂꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯅ ꯋꯥ ꯇꯥꯅꯩ꯫ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯇꯧꯒꯗꯧꯔꯤꯕꯁꯤꯕꯨ? ꯍꯥꯟꯅ ꯂꯩꯕꯤꯔꯝꯂꯤꯕ ꯑꯃꯥꯏꯕ 3 ꯑꯗꯨꯅꯁꯨ ꯀꯔꯤꯒꯨꯝꯕꯤ ꯑꯃꯇ ꯃꯉꯣꯟꯗ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯅ ꯍꯥꯏꯔꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯒꯗꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯨꯋꯥꯡ ꯄꯨꯟꯁꯤꯕꯒꯤ ꯑꯣꯖꯥ ꯑꯣꯏꯔꯤꯕ ꯑꯗꯨꯅ ꯑꯩꯅ ꯁꯨꯝ ꯈꯟꯖꯕꯗ ꯋꯥꯀꯨꯖꯥꯝꯕ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯃꯍꯥꯛꯇꯤ ꯁꯔꯨꯛ 10 ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯗꯨ ꯃꯥꯒꯤ ꯃꯈꯨꯠꯇ ꯂꯩꯔꯝꯂꯕꯅꯤ꯫ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯈꯣꯏꯅ ꯌꯧꯕ ꯉꯝꯂꯨꯗ꯭ꯔꯕ ꯃꯪꯂꯩꯕꯥꯛꯇ ꯆꯠꯇꯨꯅ ꯆꯤꯡꯅꯨꯡꯒꯤ ꯂꯩꯁꯥꯕꯤꯕꯨ ꯎꯅꯔꯨꯔꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯑꯔꯣꯟꯕ ꯀꯌꯥ ꯑꯃꯁꯨ ꯍꯩꯔꯝꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯄ ꯑꯃꯅ ꯃꯍꯥꯛꯇꯤ ꯃꯁꯛ ꯎꯍꯟꯗꯕꯁꯨ ꯉꯝꯂꯦ, ꯑꯗꯨꯒ ꯑꯣꯅꯤꯡꯕ ꯁꯥꯌꯣꯟ ꯑꯣꯟꯕꯁꯨ ꯉꯝꯈ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯅꯝꯊꯕ ꯍꯥꯏꯕꯁꯤ ꯑꯔꯥꯏꯕ ꯑꯃꯗꯤ ꯅꯠꯇꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯃꯇꯧ ꯀꯔꯝꯅ ꯁꯣꯜꯍꯟꯁꯤꯒꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯇꯥꯟꯅꯒꯗꯕꯅꯤ꯫ ꯑꯗꯨꯗꯤ ꯀꯔꯤ ꯀꯝꯗꯧꯁꯤꯒꯦ ꯍꯥꯏꯕꯗꯨ ꯑꯣꯖꯥꯁꯤꯡꯅ ꯍꯥꯏꯅꯕꯤꯔꯣꯅꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯣꯖꯥ ꯑꯃꯅ ꯃꯨꯟꯅ ꯋꯥꯈꯜ ꯈꯜꯂꯕꯒꯤ ꯇꯨꯡꯗ ꯋꯥꯀꯨꯖꯥꯝꯕ ꯍꯥꯏꯕꯗꯨꯕꯨ ꯄꯥꯈꯪꯂꯥ ꯅꯠꯇ꯭ꯔꯒ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯕ꯭ꯔꯣ? ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯕꯅꯤ ꯃꯍꯥꯛ꯫ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯂꯩꯔꯦ, ꯃꯥꯒꯤ ꯅꯨꯄꯤꯁꯨ꯫ ꯑꯗꯨ ꯀꯩꯗꯧꯔꯕ? ꯃꯥꯒꯤ ꯅꯨꯄꯤꯒ ꯑꯉꯥꯡꯒꯗꯨ ꯑꯩꯈꯣꯏꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯕ, ꯑꯗꯨꯒ ꯃꯗꯨꯒꯤ ꯊꯥꯗꯣꯛꯃꯟ ꯑꯣꯏꯅ ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯤꯌꯨ ꯍꯥꯏꯔꯕꯗꯤ ꯀꯝꯗꯧꯕ? ꯍꯦꯔꯥ ꯑꯣꯖꯥ, ꯃꯗꯨ ꯔꯦꯟꯁꯟ ꯇꯥꯟꯕꯒꯤ ꯃꯑꯣꯡꯗ ꯂꯥꯛꯀꯅꯤꯗ꯫ ꯑꯁꯨꯛ ꯍꯩꯈ꯭ꯔꯕ ꯑꯃꯥꯏꯕ ꯑꯩꯈꯣꯏꯅ ꯑꯗꯨꯒꯨꯝꯕ ꯑꯃ ꯇꯧꯕ ꯍꯥꯏꯕꯁꯤ ꯀꯌꯥ ꯅꯨꯡꯉꯥꯏꯔꯣꯏ꯫ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯈꯣꯏꯅ ꯂꯥꯛꯀꯗꯧꯔꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯀꯔꯝꯅ ꯈꯪꯕꯅꯣ ꯈꯪꯗꯦ, ꯉꯥꯏꯗꯨꯅ ꯑꯗꯨꯝ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯄꯥꯛ ꯍꯦꯛ ꯅꯝꯊꯕꯁꯤ ꯉꯝꯂꯣꯏꯗꯧꯔꯤ꯫ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯋꯥ ꯇꯥꯟꯅꯔꯤꯕ ꯑꯁꯤ ꯃꯍꯥꯛ ꯈꯪꯂꯝꯕꯁꯨ ꯌꯥꯔꯤꯕ ꯄꯣꯠꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯒꯅ ꯁꯨꯝ ꯇꯧꯔꯁꯤ꯫ ꯑꯩꯈꯣꯏꯅ ꯍꯩꯖꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯃꯍꯥꯛꯄꯨ ꯅꯝꯊꯗꯕꯗꯤ ꯌꯥꯗꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯣꯔꯦꯟ ꯑꯍꯤꯡꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯥꯟꯅꯔꯒ ꯑꯩꯈꯣꯏꯅ ꯍꯩꯖꯕ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯊꯤꯔꯦ ꯀꯜꯂꯦ ꯍꯥꯏꯖꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯃꯌꯥꯝ ꯑꯃ ꯃꯈꯣꯏꯗ ꯊꯥꯔꯁꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯀꯔꯤ ꯇꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯂꯁꯤ꯫ ꯑꯣꯖꯥꯗꯤ ꯉꯁꯤꯈꯛ ꯂꯥꯛꯄꯅꯤꯅ ꯃꯍꯥꯛꯀꯤ ꯃꯒꯨꯜ ꯈꯪꯕꯤꯔꯝꯈꯤꯔꯣꯏ꯫ ꯋꯥꯀꯨꯖꯥꯝꯕ ꯍꯥꯏꯔꯤꯕ ꯑꯃꯥꯏꯕ ꯑꯁꯤꯗꯤ ꯀꯔꯤꯒꯨꯝꯕ ꯂꯥꯏꯇꯤꯟ ꯑꯃꯠꯇ ꯆꯪꯕ ꯖꯥꯠ ꯅꯠꯇꯦ꯫ ꯃꯉꯣꯟꯗ ꯀꯥꯞꯁꯤꯜꯂꯨꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯑꯩꯈꯣꯏ ꯃꯁꯦꯟ ꯄꯥꯟꯅꯗꯅ ꯁꯤ ꯌꯦꯡꯉꯨꯁꯤ꯫ ꯁꯤꯗ ꯂꯩꯔꯤꯕ ꯑꯣꯖꯥ ꯑꯅꯤꯁꯤ ꯃꯃꯥꯏ ꯅꯣꯟꯊꯔꯒ ꯂꯩꯔꯤꯁꯤ ꯎꯔꯦꯗꯅ꯫ ꯃꯈꯣꯏꯗꯤ ꯊꯕꯛ ꯑꯁꯤꯗ ꯇꯁꯦꯡꯅ ꯀꯤꯔꯕꯅꯤ꯫ ꯑꯃꯁꯨ ꯉꯍꯥꯟ ꯁꯤꯅꯤꯡꯆꯤꯠꯇ ꯍꯤꯡꯉꯛꯂꯤꯕꯅꯤ, ꯑꯃꯁꯨ ꯑꯗꯨ ꯃꯉꯥꯏ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯂꯥꯏꯃꯨ ꯇꯤꯟꯃꯨ ꯊꯥꯖꯤꯟꯕ ꯍꯥꯏꯕꯁꯤ ꯑꯔꯥꯏꯕ ꯑꯃꯗꯤ ꯅꯠꯇꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯐꯥꯕ ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄ ꯎꯄꯥꯏ ꯑꯃ ꯃꯤ ꯅꯦꯛꯂꯒ ꯑꯃꯥꯏꯕ ꯋꯥꯀꯨꯖꯥꯝꯕꯕꯨ ꯅꯝꯊꯕ, ꯃꯗꯨ ꯅꯠꯇꯅꯗꯤ ꯌꯥꯒꯗꯕ ꯃꯥꯟꯗꯦ꯫ ꯑꯗꯨ ꯑꯣꯏꯔꯒꯅ ꯁꯨꯝ ꯇꯧꯔꯁꯤ꯫ ꯑꯩꯅ ꯈꯪꯖꯕ ꯂꯥꯏꯕꯨꯡ ꯑꯃ ꯂꯩ꯫ ꯍꯥꯏꯔꯤꯕ ꯂꯥꯏꯕꯨꯡ ꯑꯁꯤ ꯉꯁꯤꯗꯒꯤ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯀꯅꯥꯃꯠꯇꯅ ꯆꯪꯅꯈꯤꯗ꯭ꯔꯕ ꯀꯧꯕ꯭ꯔꯨ ꯆꯤꯡꯒꯤ ꯅꯥꯄꯣꯝꯗ ꯂꯩꯕ ꯑꯗꯨꯒꯨꯝꯂꯕ ꯌꯥꯝꯅ ꯂꯨꯕ ꯂꯥꯏꯐꯝ ꯑꯃꯅꯤ꯫ ꯍꯥꯏꯔꯤꯕ ꯂꯥꯏꯐꯝ ꯑꯁꯤꯗ ꯅꯍꯥꯟꯋꯥꯏꯒꯤ ꯃꯇꯝꯗ ꯆꯤꯡꯉꯨ ꯈꯣꯏꯂꯌꯥꯝꯁꯤꯡꯅ ꯈꯨꯟꯗꯤꯟꯅꯔꯝꯕ ꯃꯐꯝ ꯑꯃꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯆꯠꯇꯨꯅ ꯆꯤꯡꯉꯨ ꯂꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯩꯈꯣꯏꯅ ꯊꯥꯖꯕ ꯌꯥꯕ ꯑꯃ
ꯀꯧꯊꯣꯛꯂꯦ ꯍꯥꯏꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯇꯦꯡ ꯄꯥꯡꯍꯟꯅꯅꯕ ꯍꯥꯏꯅꯕꯗꯤ ꯀꯝꯗꯧꯕ? ꯑꯦ, ꯑꯣꯖꯥꯅꯁꯨ ꯇꯥꯛꯄꯤꯔꯤ ꯋꯥꯐꯝ ꯑꯗꯨ ꯍꯥꯏꯔꯒ ꯀꯔꯤꯒꯨꯝꯕ ꯑꯃꯕꯨ ꯅꯤꯡꯁꯤꯡꯂꯛꯑꯦꯅꯦ꯫ ꯑꯍꯥ, ꯀꯔꯤ ꯅꯤꯡꯁꯤꯡꯂꯛꯄꯅꯣꯅꯦ? ꯑꯃꯨꯗꯣꯟ ꯆꯤꯡꯁꯥꯡ ꯄꯔꯦꯡꯗꯁꯨ ꯈꯣꯌꯨꯝ ꯈꯨꯟꯗꯤꯟꯅꯐꯝ ꯂꯩ ꯍꯥꯏ꯫ ꯃꯗꯨꯗ ꯂꯥꯛꯂꯤꯕ ꯈꯣꯌꯨꯝꯁꯤꯡ ꯑꯗꯨꯗꯤ ꯃꯇꯤꯛ ꯃꯌꯥꯏ ꯀꯟꯈ꯭ꯔꯕ ꯈꯣꯌꯨꯝ ꯉꯥꯛꯇꯅꯤ ꯍꯥꯏ꯫ ꯄꯥꯛ ꯍꯦꯛꯇ ꯂꯥꯏ ꯑꯃꯅ ꯅꯝꯊꯕ ꯉꯝꯗꯦ ꯍꯥꯏꯗꯅ ꯍꯥꯏꯔꯤ꯫ ꯃꯗꯨ ꯑꯣꯏꯅ ꯇꯥꯟꯅꯕꯁꯨ ꯌꯥꯏ꯫ ꯍꯣꯏꯅꯦ, ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯃꯕꯨ ꯑꯣꯏꯔꯦ, ꯑꯗꯨꯅ ꯑꯩꯈꯣꯏ ꯀꯔꯝꯕꯗ ꯍꯥꯟꯅ ꯆꯠꯁꯤꯒꯦ? ꯁꯨꯝꯗꯧꯔꯁꯤ, ꯀꯧꯕ꯭ꯔꯨꯒꯤ ꯆꯤꯡꯁꯥꯡ ꯅꯥꯄꯣꯝꯗ ꯂꯩ ꯍꯥꯏꯔꯤꯕ ꯑꯗꯨꯗ ꯑꯣꯏꯅ ꯆꯠꯂꯁꯤ꯫ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯨ ꯀꯣꯟꯅ ꯑꯃꯨꯛ ꯇꯥꯟꯅꯔꯁꯤꯅꯦꯀꯣ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯊꯤꯟꯊꯗꯅ ꯀꯥꯟꯅꯗꯦ, ꯍꯧꯖꯤꯛ ꯍꯦꯛꯇ ꯆꯠꯂꯁꯤ, ꯑꯗꯨꯒ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯒꯤ ꯊꯕꯛ ꯑꯗꯨ ꯄꯥꯏꯈꯠꯅꯅꯕ꯫ ꯍꯣꯏ, ꯑꯗꯨꯝꯅ ꯇꯧꯅꯔꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯑꯃꯥꯏꯕ ꯃꯈꯣꯏ 12 ꯑꯗꯣ ꯀꯧꯕ꯭ꯔꯨ ꯆꯤꯡꯒꯤ ꯆꯤꯡꯁꯥꯡ ꯅꯥꯄꯣꯝꯗ ꯂꯥꯛꯂꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯈꯣꯏ 12 ꯑꯗꯣ ꯀꯧꯕ꯭ꯔꯨ ꯆꯤꯡꯒꯤ ꯆꯤꯡꯁꯥꯡ ꯅꯥꯄꯣꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯝꯕꯤ ꯈꯪꯕ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯈꯣꯏ 12 ꯑꯗꯨꯕꯨ ꯂꯝꯖꯤꯡꯂꯗꯨꯅ ꯆꯠꯂꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯐꯝ ꯑꯃꯗ ꯂꯦꯞꯄꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯩꯋꯥ ꯈꯔ ꯁꯣꯟꯗꯨꯅ ꯌꯦꯡꯂꯛꯄꯗ ꯃꯐꯝ ꯑꯗꯨꯋꯥꯏꯗꯣ ꯆꯨꯝꯂꯦ ꯍꯥꯏꯕ ꯈꯪꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯑꯃꯥꯏꯕ 12 ꯑꯗꯨꯅ, ꯀꯔꯤꯅꯣꯅꯦ ꯑꯣꯖꯥ, ꯃꯐꯝ ꯑꯁ꯭ꯋꯥꯏꯗꯤ ꯏꯁꯣꯡ ꯁꯣꯡꯂꯤ, ꯂꯥꯏꯐꯝ ꯂꯩꯔꯝꯕꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝ ꯑꯃꯠꯇꯁꯨ ꯂꯩꯇꯦ, ꯎꯈꯣꯡ ꯌꯨꯡꯕ ꯈꯣꯠꯄ ꯑꯗꯒꯤ ꯖꯤꯡꯒ ꯅꯨꯡꯒ ꯑꯃꯠꯇ ꯎꯗꯦꯗ꯫ ꯑꯦ, ꯏꯇꯥꯎꯗꯤ ꯉꯥꯎꯔꯦꯗꯅ꯫ ꯅꯠꯇꯦ, ꯏꯇꯥꯎꯅ ꯁꯔꯨꯛ 9 ꯍꯩ ꯍꯥꯏꯔꯤꯕꯗꯨꯕꯨ ꯀꯝꯗꯧꯅ ꯍꯩꯔꯤꯕꯅꯣ? ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯂꯤꯕꯁꯤꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯑꯁꯤꯒ ꯇꯣꯠꯅ ꯇꯤꯟꯅꯗꯅ ꯁꯥꯈꯤꯕ ꯅꯠꯇꯦ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯒ ꯌꯥꯝꯅ ꯂꯥꯞꯅꯈ꯭ꯔꯕ ꯃꯇꯝ ꯊꯥꯏꯅꯒꯤ ꯃꯇꯝꯒꯤ ꯋꯥꯔꯤꯅꯤ꯫ ꯏꯇꯥꯎ, ꯅꯪꯁꯤ ꯑꯣꯟꯊꯣꯛꯅ ꯚꯥꯞ ꯇꯥꯈꯤꯗ꯭ꯔꯦꯗ꯫ ꯆꯤꯡꯎ ꯂꯥꯏꯒꯤ ꯃꯇꯝꯒꯤ ꯋꯥꯔꯤꯅꯤꯅꯦ ꯑꯩꯅ ꯂꯤꯔꯤꯕꯁꯦ꯫ ꯑꯣ, ꯐꯔꯦ ꯑꯗꯨꯗꯤ ꯑꯣꯖꯥ, ꯑꯩꯈꯣꯏ ꯀꯧꯊꯣꯛꯅꯅꯕ ꯇꯧꯔꯁꯤ, ꯂꯩꯇꯥꯏꯅꯕꯤꯔꯣꯅꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯃꯥꯏꯕꯁꯤꯡ ꯑꯗꯣ ꯄꯨꯂꯞ ꯐꯝꯊꯔꯤ, ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯄꯨꯔꯛꯈꯤꯕ ꯑꯃꯥꯏꯕ ꯑꯗꯨꯅ ꯈꯨꯕꯥꯛ ꯆꯥꯡꯖꯧ 10 ꯂꯣꯟꯅꯔꯗꯨꯅ ꯃꯍꯥꯛꯅ ꯃꯨꯔꯨꯝ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯕꯒꯤ ꯇꯨꯡꯗ ꯃꯍꯥꯛꯅ ꯄꯥꯝꯂꯤꯕ ꯂꯥꯏ ꯑꯗꯣ ꯂꯥꯛꯂꯤ꯫ ꯈꯣꯌꯨꯝ ꯂꯥꯏ ꯑꯗꯣ ꯍꯦꯛ ꯎꯕꯒ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯅ ꯈꯨꯔꯨ ꯂꯩꯇꯥꯅ ꯈꯨꯔꯨꯝꯖꯗꯨꯅ ꯃꯈꯣꯏꯗ ꯊꯧꯒꯜꯂꯣꯟ ꯎꯠꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯂꯥꯏ ꯑꯗꯨꯅ, ꯍꯥꯏꯌꯨ, ꯅꯈꯣꯏꯅ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯀꯧꯔꯛꯂꯤꯕꯁꯤꯗꯤ ꯀꯔꯤ ꯂꯩꯔꯦ? ꯑꯩꯅ ꯁꯨꯝ ꯌꯦꯡꯕꯗ ꯅꯈꯣꯏꯒꯤ ꯃꯥꯏꯊꯣꯡꯗ ꯀꯔꯤꯒꯨꯝꯕ ꯆꯔꯥꯡꯅꯕ ꯅꯤꯡꯉꯝꯗꯕ ꯑꯃꯒꯤ ꯃꯃꯤ ꯇꯥꯕꯒꯨꯝ ꯇꯧꯏ꯫ ꯍꯥꯏꯌꯨ, ꯅꯈꯣꯏꯅ ꯀꯔꯤ ꯄꯥꯝꯕꯅꯣ? ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯍꯥꯛꯄꯨ ꯀꯧꯊꯣꯛꯂꯤꯕ ꯑꯃꯥꯏꯕ ꯑꯗꯨꯅ, ꯇꯥꯕꯤꯌꯨ ꯈꯣꯌꯨꯝ ꯂꯥꯏꯑꯣ, ꯑꯩꯈꯣꯏꯅ ꯉꯁꯤ ꯀꯣꯔꯧꯅꯣꯡꯗ ꯈꯣꯌꯨꯝ ꯂꯥꯏꯕꯨ ꯀꯧꯊꯣꯛꯆꯕꯗꯤ ꯑꯇꯩ ꯀꯔꯤ ꯑꯃꯒꯤ ꯅꯠꯆꯗꯦꯗꯣ, ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯄꯥꯝꯖꯈ꯭ꯔꯕ, ꯉꯁꯤꯗꯒꯤ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯑꯩꯈꯣꯏꯅ ꯇꯥꯟꯅꯖꯔꯛꯂꯕ ꯆꯤꯡꯅꯨꯡꯒꯤ ꯂꯩꯁꯤꯕꯤ ꯍꯥꯏꯔꯤꯕ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯗꯨꯒꯤ ꯂꯥꯏꯔꯤꯛ ꯑꯗꯣ ꯑꯩꯈꯣꯏꯅ ꯐꯪꯅꯅꯕ ꯍꯣꯠꯅꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯐꯪꯕ ꯀꯧꯕ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯑꯃꯥꯏꯕꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇꯒꯤ ꯑꯃꯥꯏꯕ ꯑꯃꯅ ꯐꯪꯂꯦ꯫ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯋꯥꯀꯨꯖꯥꯝꯕ ꯀꯧꯏ꯫ ꯍꯥꯏꯔꯤꯕ ꯑꯃꯥꯏꯕ ꯑꯗꯨꯅ ꯐꯪꯂꯕ ꯂꯥꯏꯔꯤꯛ ꯑꯗꯨ ꯑꯩꯈꯣꯏ ꯄꯨꯟꯅ ꯄꯥꯃꯤꯟꯅꯁꯤ ꯍꯥꯏꯕ ꯌꯥꯗ꯭ꯔꯤ꯫ ꯃꯍꯥꯛ ꯃꯇꯣꯝꯇ ꯑꯣꯏꯅꯤꯡꯗꯨꯅ ꯀꯣꯏꯂꯣꯠ ꯂꯣꯠꯇꯨꯅ ꯂꯩꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯈꯣꯌꯨꯝ ꯂꯥꯏꯗꯤ ꯅꯇꯤꯛ ꯆꯥꯎꯕꯅꯤ꯫ ꯑꯗꯨꯅ ꯈꯣꯌꯨꯝ ꯂꯥꯏ ꯑꯣꯏꯕ ꯑꯗꯣꯝꯅ ꯑꯃꯨꯛꯇꯪ ꯂꯧꯕꯤꯔꯛꯂꯕꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯒꯅꯤ ꯈꯜꯂꯤꯕ꯫ ꯊꯕꯛ ꯇꯧꯃꯤꯟꯅꯔꯒ ꯃꯅꯥꯅ ꯃꯍꯥꯛꯅ ꯂꯧꯔꯕ? ꯐꯩ, ꯅꯈꯣꯏꯅ ꯍꯥꯏꯕꯗꯨꯅ ꯑꯆꯨꯝꯕ ꯑꯣꯏꯔꯕꯗꯤ ꯑꯩ ꯅꯈꯣꯏꯒꯤ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ꯫ ꯀꯔꯤ ꯋꯥꯀꯨꯖꯥꯝꯕ ꯍꯥꯏꯕ? ꯑꯣ, ꯑꯩ ꯈꯪꯂꯦ꯫ ꯃꯍꯥꯛ ꯃꯪꯂꯩꯕꯥꯛꯇ ꯂꯥꯛꯂꯝꯂꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯍꯣꯏ, ꯃꯥꯅꯤ ꯈꯣꯌꯨꯝ ꯏꯕꯨꯡꯉꯣ, ꯃꯍꯥꯛ ꯃꯪꯂꯩꯕꯥꯛꯇ ꯂꯥꯛꯂꯝꯂꯕ ꯃꯤꯑꯣꯏꯅꯤ꯫ ꯐꯔꯦ, ꯅꯈꯣꯏ ꯃꯗꯨꯒꯤꯗꯃꯛꯇ ꯀꯔꯤꯃꯠꯇ ꯋꯥꯔꯨꯔꯒꯅꯨ꯫ ꯑꯗꯨꯕꯨ ꯑꯩꯅ ꯂꯝꯕꯤ ꯑꯗꯨ ꯈꯪꯗꯦꯗꯣ, ꯃꯔꯝ ꯑꯗꯨꯅ ꯑꯩ ꯅꯈꯣꯏꯅ ꯅꯈꯣꯏꯒꯤ ꯃꯐꯝ ꯑꯗꯨ ꯐꯥꯎꯕ ꯄꯨꯔꯣ꯫ ꯑꯩꯅ ꯅꯈꯣꯏꯒꯤ ꯅꯅꯥꯛꯇ ꯂꯩꯗꯨꯅ ꯊꯕꯛ ꯑꯗꯨ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯅꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯠꯂꯁꯤꯀꯣ꯫ ꯑꯁꯨꯝꯅ ꯌꯥꯕꯤꯔꯛꯄ ꯑꯗꯨꯗ ꯃꯈꯣꯏ ꯌꯥꯝꯅ ꯍꯔꯥꯎꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯈꯣꯌꯨꯝ ꯂꯥꯏ ꯑꯗꯨꯒ ꯄꯨꯟꯅ ꯃꯈꯣꯏ ꯌꯨꯝꯂꯣꯝꯗ ꯂꯥꯛꯂꯤ꯫ ꯈꯣꯌꯨꯝ ꯂꯥꯏ ꯑꯗꯨꯗꯤ ꯃꯁꯛ ꯑꯃꯠꯇ ꯎꯕ ꯅꯠꯇꯦ,
ꯂꯥꯛꯂꯤꯕ ꯑꯃꯥꯏꯕ 16 ꯑꯗꯨꯒꯤ ꯃꯃꯤꯠꯇ ꯈꯛꯇꯃꯛ ꯎꯕꯒꯤ ꯋꯥꯅꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕ ꯂꯨꯋꯥꯡ ꯄꯨꯟꯁꯤꯕꯒꯤ ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯅ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯇꯧꯒꯗꯕ ꯊꯕꯛ ꯊꯧꯔꯝ ꯄꯨꯝꯅꯃꯛ ꯁꯦꯝ ꯁꯥꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯈꯣꯌꯨꯝ ꯂꯥꯏ ꯑꯗꯨꯅꯁꯨ ꯃꯍꯥꯛꯅ ꯆꯪꯒꯗꯕ ꯄꯣꯠꯂꯝꯁꯤꯡ ꯂꯣꯏꯅꯃꯛ ꯍꯥꯏꯔꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯊꯧꯔꯥꯡ ꯇꯧꯔꯤꯉꯩ ꯁꯣꯝꯗꯅ ꯑꯃꯥꯏꯕ ꯋꯥꯀꯨ ꯖꯥꯝꯕ ꯑꯗꯣ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯀꯣꯏꯖꯤ ꯈꯦꯝꯕꯒꯤ ꯌꯨꯝꯗ ꯂꯥꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯀꯣꯏꯖꯤ ꯈꯦꯝꯕꯗꯣ ꯁꯨꯃꯥꯡꯗ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯋꯥꯀꯨ ꯖꯥꯝꯕ ꯆꯪꯁꯤꯜꯂꯛꯇꯨꯅ "ꯏꯇꯥꯎ, ꯑꯉꯥꯡ ꯅꯨꯕꯤꯁꯤꯡꯗꯤ ꯂꯣꯏꯅꯃꯛ ꯆꯠꯅꯈ꯭ꯔꯕ꯭ꯔꯥ? ꯌꯨꯝꯁꯤ ꯏꯆꯤꯛ ꯆꯤꯛꯄꯒꯨꯝ ꯇꯧꯏꯗ꯫ "ꯍꯣꯏ ꯏꯇꯥꯎ, ꯂꯣꯏꯅꯃꯛ ꯆꯠꯅꯈ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯁꯨ ꯀꯔꯤꯅꯣ ꯈꯔ ꯇꯧꯕ ꯌꯥꯕ ꯂꯩꯕꯒꯤ ꯍꯥꯏꯗꯅ ꯇꯧꯖꯔꯝꯂꯤꯕꯁꯤꯅꯤ꯫ ꯏꯇꯥꯎꯗ ꯑꯔꯨꯕ ꯋꯥꯐꯝ ꯑꯃ ꯑꯩ ꯁꯤꯟꯅꯗꯕ ꯌꯥꯗ꯭ꯔꯦ꯫ ꯀꯔꯤ ꯋꯥꯐꯝ ꯑꯣꯏꯔꯕꯅꯣ ꯏꯇꯥꯎ? ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ꯫ ꯊꯕꯛ ꯑꯁꯤꯕꯨ ꯌꯥꯝꯅ ꯂꯨꯁꯤꯜꯂꯛꯀꯗꯧꯔꯤꯕ꯭ꯔꯣ?" "ꯍꯣꯏ ꯏꯇꯥꯎ, ꯑꯗꯨꯝꯅ ꯍꯥꯏꯖꯕ ꯇꯥꯔꯦ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏꯗ ꯂꯥꯟꯗꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯤꯕꯁꯤ ꯃꯈꯣꯏ ꯑꯃꯥꯏꯕ 16 ꯁꯨꯈ꯭ꯔꯦ꯫ "ꯀꯔꯤ? ꯑꯃꯥꯏꯕ 16 ꯍꯥꯏꯕ?" "ꯃꯥꯅꯤ ꯏꯇꯥꯎ꯫ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯈꯣꯏꯅ ꯀꯧꯕ꯭ꯔꯨ ꯆꯤꯡꯒꯤ ꯅꯥꯄꯣꯝꯗ ꯆꯠꯇꯨꯅ ꯈꯣꯌꯨꯝ ꯂꯥꯏ ꯑꯃꯒꯤ ꯃꯇꯦꯡ ꯂꯧꯈ꯭ꯔꯦ ꯏꯇꯥꯎ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯆꯦꯛꯁꯤꯟꯗꯕ ꯌꯥꯗꯕꯅꯤ." "ꯏꯇꯥꯎ, ꯈꯣꯌꯨꯝ ꯂꯥꯏ ꯍꯥꯏꯕꯁꯤꯕꯨ ꯀꯔꯝꯕ ꯈꯣꯌꯨꯝ ꯂꯥꯏꯅꯣ ꯃꯈꯣꯏꯅ ꯆꯤꯡꯊꯣꯛꯂꯤꯕꯁꯤꯕꯣ?" "ꯏꯇꯥꯎ, ꯈꯣꯌꯨꯝ ꯂꯥꯏ ꯑꯗꯨꯒꯤ ꯃꯃꯤꯡ ꯆꯤꯡꯅꯨꯡ ꯍꯟꯖꯕ ꯀꯧꯏ꯫ ꯍꯥꯏꯔꯤꯕ ꯂꯥꯏ ꯑꯗꯨꯗꯤ ꯑꯐ ꯐꯠꯇ ꯀꯔꯤ ꯑꯃꯠꯇ ꯈꯟꯊꯔꯛꯂꯣꯏ꯫ ꯃꯍꯥꯛꯇꯤ ꯃꯥꯕꯨ ꯀꯧꯊꯣꯛꯂꯤꯕ ꯃꯤ ꯑꯗꯨꯅ ꯄꯥꯝꯂꯤꯕ ꯊꯕꯛ ꯑꯗꯨ ꯈꯛꯇꯃꯛ ꯇꯧꯔꯛꯀꯅꯤ꯫ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯁꯥꯎꯅꯔꯤꯕꯅꯣ, ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯃꯍꯥꯛꯅ ꯑꯩꯕꯨ ꯀꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯊꯣꯏꯗꯣꯛꯅ ꯃꯉꯣꯟꯗ ꯗꯔꯀꯥꯔ ꯑꯣꯏꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯥꯕꯨ ꯀꯧꯊꯣꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯄ ꯊꯕꯛ ꯑꯗꯨ ꯈꯛꯇꯃꯛ ꯃꯍꯥꯛꯅ ꯇꯧꯔꯛꯀꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯏꯇꯥꯎ, ꯑꯩꯗꯤ ꯃꯥꯕꯨ ꯉꯥꯛꯊꯣꯛꯄ ꯍꯥꯏꯕꯁꯤꯗꯤ ꯑꯣꯏꯅꯥꯒꯤ ꯊꯕꯛꯅꯤꯗꯣ꯫ ꯂꯨꯔꯤꯕꯗꯤ ꯏꯇꯥꯎꯅꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯑꯇꯝꯅꯅ ꯑꯩꯉꯣꯟꯗ ꯆꯤꯡꯅꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯂꯥꯏꯔꯤꯛ ꯑꯗꯨ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯩꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯑꯩꯒꯤ ꯌꯨꯝꯗ ꯁꯣꯏꯗꯅ ꯊꯥꯔꯛꯀꯗꯧꯔꯤ꯫ ꯃꯔꯛ ꯑꯁꯤꯗ ꯑꯩꯅ ꯆꯤꯡꯅꯨꯡ ꯍꯟꯖꯕꯕꯨ ꯉꯥꯛꯊꯣꯔꯛꯂꯕꯗꯤ ꯏꯇꯥꯎꯒꯤ ꯅꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯄ ꯍꯥꯏꯕꯁꯤꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯏꯇꯥꯎ." ꯏꯇꯥꯎꯗ ꯑꯩ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯇꯪ ꯍꯥꯏꯖꯒꯦ ꯏꯇꯥꯎ." ꯍꯥꯏꯌꯨ ꯏꯇꯥꯎ, ꯀꯔꯤ ꯇꯧꯔꯕꯒꯦ?" "ꯏꯇꯥꯎꯒꯤ ꯂꯥꯏꯔꯤꯛꯁꯦ ꯑꯩꯅ ꯁꯦꯟꯅꯕ ꯉꯝꯂꯣꯏꯗꯧꯔꯤ꯫ ꯑꯩꯒꯤ ꯌꯥꯏꯕꯤ ꯃꯥꯡꯈ꯭ꯔꯒ ꯂꯥꯏꯔꯤꯛ ꯑꯁꯤꯁꯨ ꯃꯈꯣꯏꯅ ꯃꯨꯟꯈꯤꯒꯗꯕ ꯃꯥꯜꯂꯤ꯫ ꯌꯦꯡꯕꯤꯌꯨ ꯏꯇꯥꯎ, ꯏꯇꯥꯎꯗꯤ ꯂꯥꯏꯔꯤꯛ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯍꯩꯕꯤꯔꯕꯅꯤ꯫ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯪꯂꯩꯕꯥꯛꯇ ꯆꯠꯇꯨꯅ ꯈꯣꯌꯨꯝ ꯂꯥꯏꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯇꯤꯠꯅ ꯇꯣꯟꯅꯔꯛꯂꯕꯅꯤꯗꯣ꯫ ꯑꯩꯗꯤ ꯃꯗꯨꯒꯤ ꯃꯔꯝꯗ ꯀꯔꯤꯒꯨꯝꯕꯤ ꯑꯃꯇ ꯈꯪꯕꯁꯨ ꯅꯠꯇꯦ꯫ ꯍꯧꯖꯤꯛꯁꯨ ꯂꯥꯏꯔꯤꯛꯁꯤ ꯁꯔꯨꯛ 10 ꯊꯣꯛꯄꯒꯤ ꯑꯃ ꯐꯥꯎꯕ ꯍꯩꯇ꯭ꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯏꯇꯥꯎ, ꯑꯩ ꯂꯥꯏꯔꯤꯛꯁꯤ ꯄꯥꯏꯖꯔꯔꯣꯏꯒꯦ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯑꯣꯏꯅ ꯄꯥꯏꯔꯒꯦ꯫ ꯏꯇꯥꯎꯅ ꯂꯥꯏꯔꯤꯛ ꯑꯁꯦ ꯑꯁꯨꯝ ꯁꯦꯟꯅꯕꯤꯔꯣ." "ꯏꯇꯥꯎ, ꯅꯪꯕꯨ ꯇꯁꯦꯡꯅ ꯀꯤꯔꯕ꯭ꯔꯥꯅꯦ ꯏꯇꯥꯎ?" "ꯍꯣꯏ ꯏꯇꯥꯎ, ꯑꯗꯨꯃꯥꯏꯅ ꯍꯥꯏꯖꯕ ꯇꯥꯔꯦ꯫ ꯑꯩꯒꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯃꯇꯝ ꯈꯖꯤꯛꯇꯗꯤ ꯂꯩꯃꯤꯟꯅꯈꯤꯒꯦꯅꯦ ꯏꯇꯥꯎ." "ꯏꯇꯥꯎꯅ ꯑꯗꯨꯝꯅ ꯅꯔꯤꯟ ꯄꯥꯜꯂꯝꯂꯣꯏ ꯈꯪꯂꯕꯗꯤ ꯂꯥꯏꯔꯤꯛ ꯑꯁꯤ ꯄꯤꯔꯝꯂꯣꯏꯗꯕꯅꯤ." "ꯏꯇꯥꯎ, ꯑꯗꯨꯝꯅ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯕꯤꯒꯅꯨ꯫ ꯑꯩꯅ ꯏꯇꯥꯎꯒꯨꯝꯅ ꯃꯍꯩ ꯑꯗꯣ ꯍꯩꯔꯝꯂꯕꯗꯤ ꯃꯈꯣꯏ 100 ꯂꯥꯛꯂꯕꯁꯨ ꯑꯩꯅ ꯏꯂꯥꯏ ꯂꯥꯏꯅ ꯊꯦꯡꯅꯒꯗꯧꯔꯤꯕꯅꯤ." "ꯐꯔꯦ ꯏꯇꯥꯎ, ꯑꯩ ꯋꯥꯈꯜ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯇꯥꯔꯦ꯫ ꯑꯗꯨꯕꯨ ꯏꯇꯥꯎ, ꯂꯥꯏꯔꯤꯛ ꯑꯁꯤ ꯅꯍꯥꯛꯅ ꯄꯥꯏꯗ꯭ꯔꯕꯁꯨ ꯉꯁꯤ ꯑꯍꯤꯡ ꯅꯪꯒꯤ ꯅꯊꯛꯇ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯁꯣꯏꯗꯅ ꯇꯧꯔꯛꯂꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯏꯇꯥꯎ, ꯆꯦꯛꯁꯤꯟꯕꯗꯤ ꯐꯩꯀꯣ." "ꯏꯇꯥꯎ, ꯑꯗꯨꯒꯤꯗꯤ ꯀꯔꯤꯒꯨꯝꯕꯤ ꯑꯃꯇ ꯈꯟꯕꯤꯔꯨꯔꯒꯅꯨ꯫ ꯂꯥꯏꯔꯤꯛ ꯑꯗꯨ ꯑꯩꯒꯤꯗ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯍꯦꯛꯇꯃꯛ ꯃꯈꯣꯏꯗ ꯌꯦꯡꯍꯜꯂꯒ ꯂꯣꯏꯔꯦ꯫ ꯏꯇꯥꯎꯒꯤꯗ ꯂꯩ ꯍꯥꯏꯕꯗꯨ ꯈꯪꯂꯕꯗꯤ ꯏꯇꯥꯎꯒꯤ ꯅꯥꯛꯇ ꯂꯣꯏꯅꯃꯛ ꯆꯠꯈꯤꯗꯧꯔꯤꯕꯅꯤ." "ꯐꯔꯦ ꯏꯇꯥꯎ, ꯀꯔꯥꯏ ꯂꯥꯏꯔꯤꯛ ꯑꯗꯨ ꯑꯩꯉꯣꯟꯗ ꯁꯤꯟꯅꯕꯤꯔꯣ꯫ ꯑꯩ ꯑꯃꯨꯛ ꯌꯨꯝꯗ ꯍꯟꯈ꯭ꯔꯒꯦꯗꯣ." "ꯍꯣꯏ ꯏꯇꯥꯎ, ꯑꯩ ꯄꯨꯊꯣꯛꯆꯔꯛꯀꯦ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯃꯥꯏꯕ ꯀꯣꯏꯖꯤ ꯈꯦꯝꯕ ꯏꯃꯨꯡꯗꯒꯤ ꯂꯥꯏꯔꯤꯛ ꯑꯗꯣ ꯂꯧꯊꯣꯛꯄ ꯆꯪꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯋꯥꯀꯨ ꯖꯥꯝꯕꯅ ꯈꯜꯂꯤ, "ꯑꯩꯅꯗꯤ ꯑꯩꯒꯤ ꯏꯇꯥꯎ ꯑꯁꯤ ꯍꯩꯍꯟꯅꯤꯡꯗꯅ ꯃꯪꯂꯩꯕꯥꯛꯇꯒꯤ ꯌꯥꯝꯅ ꯋꯥꯅ ꯏꯗꯨꯅ ꯄꯨꯔꯛꯈꯤꯕ ꯂꯥꯏꯔꯤꯛ ꯑꯁꯤ ꯄꯥꯅꯅꯕ ꯄꯤꯔꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯊꯦꯡꯅꯕ ꯀꯤꯔꯕꯀꯣ꯫ ꯃꯔꯤꯟ ꯌꯥꯎꯗꯕ ꯅꯪꯗꯤ ꯄꯥꯔꯨꯅꯨ, ꯀꯔꯤ ꯀꯥꯟꯅꯗꯕꯗ." ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯔꯤꯉꯩ ꯑꯃꯥꯏꯕ ꯀꯣꯏꯖꯤ ꯈꯦꯝꯕꯗꯣ ꯊꯣꯔꯛꯂꯤ, ꯑꯗꯨꯒ ꯋꯥꯀꯨ ꯖꯥꯝꯕꯗ ꯂꯥꯏꯔꯤꯛ ꯑꯗꯣ ꯄꯤꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯋꯥꯀꯨ ꯖꯥꯝꯕ
ꯐꯔꯦ ꯐꯔꯦ ꯏꯇꯥꯎ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯀꯣꯏꯖꯤ ꯈꯦꯝꯕꯗ ꯈꯜꯂꯤ ꯏꯇꯥꯎꯅꯗꯤ ꯏꯇꯥꯎꯒꯤ ꯊꯕꯛ ꯑꯗꯨꯗ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯅꯤꯡꯗꯗꯨꯅ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯝꯒꯅꯤꯗꯣ ꯑꯗꯨꯕꯨ ꯏꯇꯥꯎ ꯂꯥꯌꯥꯝꯁꯤꯡ ꯑꯗꯨꯅ ꯍꯨꯞꯊꯔꯛꯂꯕꯗꯤ ꯑꯩꯗꯤ ꯉꯥꯛꯄ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯂꯩꯇꯦ ꯏꯇꯥꯎꯗꯤ ꯁꯔꯨꯛ 10 ꯍꯩꯔꯕ ꯑꯃꯥꯏꯕꯅꯤ ꯑꯗꯨꯅ इलाई लाइना ngakhiनिदो मदुगिसु मथक्ता ओनिंगबा सायोन ओनबा ngamlaba इताउनी इताउ फावबा कीदुना नुपी अंगांग थैदोकली अईदी करी ओरुनी अदुबु इताउ अई नंगिदमक्तदी अंगंबा मतेंग पांगखिगनी फरे अईना खंगहोबा लेवा मंत्र खरा इदुना लारिक अमा खुदक असिदा इथोक्तबा यादी दुगा होरन करिगुंबा लयामसिंग अदो हेक लाकबगा लारिक अदुनी हाइदुना हेक्तमक पीखरगे खंगनिदो इताउना ngambana ama aina ngambana ama aisu layamsing अदो सानगे खंगनी असुमना खल्लगा कोजी खेम्बा मागी इमुंगदा प्रप्रप संगसिंदुना लारिक अमा फागथोकलगा महागना बोय अमता यामना कन्ना सिंतोकली अदुगा महागना खंजबा लेवा मंत्र मालबा वाही कया अमसु इसिंदुना महागना मंत्र अदो पुंगयान जानसिनदुना लारिक अमा मारनबा यामना कन्ना इरी सोमदना वाकु जाम्बदो यामना वखल नुंगाइतना लाई महागा थाजना थमलुबा ममानबा फावबना महाकी अवाबदा मतेंग पांगबिरक्त्री करिनो अइना तौगदौरिबसिबु हाइदुना महाक वखल कया नुंगाइजरमदी आसम लापना हौजिक महाकी मयुम जौरी महाकी मयुम हेक जौबगा महाक मसादा करिगुंबा अमा फावरई अदुगा मागी ममुत्ता चुरी पारी पौद उबा हौरई मतमदता वाकु जामना करिनो अईगी मिट असिना मसेंग मरांगीबा अदुगा अईगी युंगी कोइबदना अईगी नुपी मेमथोय चत्तुन लैरी करिनो अइना उरिबसिबो मेमथोयदी ngसाइना मपामदा चखबदाइने आई खंगे मखोइना करिगुंबा खरा अइंगोंदा सोदना तरोक्लमरगनी अदुदी फै खंगनिदना नोय आसमना खल्लगा महागना प्रप्रप असुम लाक्लगा मखोइगी कोंथोंचै अदुदा कांसलक्ली अदुगा कोंथोंचै अदो लोनसलमलबा मतुंग महाग इमुंग लोमदा परपरप मुरुम मुरुम लेवा खरा सुलदुना चंगई महागना यम लोमदा चंगपददी कोंथोंग हेक कांसिनखिबगा अमंबा लेचिनना पुंगौ ngौना कुपसिनदुना लेरमले महागी मखुत फावबा मागे ममितना उबा फंगेदबा हाइबदो ओई पुंगौ ngौरबा लेचिन मरक अदुदा आमाइबा वाकु जाबदो असुम असुम लाक्ली महाना असुम लाक्पा मतमदा करिगुंबी अमता दोंग लाउना थेंजली मरुदा आमाइबा वाकु जाबना करिनो हाइदुना येंथरई असुमना येंथरका मतमददी मागी मखोंग अदुदा मीगी सरू मानबा करिगुंबा मा थेंगनरी अदुबु वाकु जाबा करिसु खल्लुदी महाग सत माकंदा मदा थैदुकलगा मयुंगी मांगोन जंगनबा गमगम असुम लाई असुम लाक्लगा महागना मंगोल अदुदा काखतलगा लेवा खरा सोलदुना मतुंग लोमदा कामथोई अदुगी मतुंग महाग थोंग अतो हांगदोक्तुना इमुंगदा संख्रै महागना इमुंगदा हेक संखिबगा मफम मतवाइदा करिगुंबा साहुम कया मा फंगी मदुदी आसोमदगी हाइबदी आमाइबा तराको हुमदोय अदुना आमाइबा वाकु जामबगी युमदा होरेन अहिंग मखोना तौगदोरिबा थबक अदुदा मखोना माइ पांगनबा हाइबदी वाकु जामबगी पांगल थौना लोकसिंगबु हंथनबगीदमक्ता सिल्लिबा थौरांगनी मदु खंगलकपदा वाकु जामबा महाकी ममानबा मतावदुना महाकपु मिराय बिरकपगी खरगा साउनिंगबने अमदी महाकी नुपी अंगांगा पुन्ना लेमिनबा फंगदबगी खरगा खोइरांग खोइसाउनबने मसिदगिदी महाना मथमोयदा खल्ली आइना हानदगी तरोक्लिबासी अइंगोंदा सिगुंबा थबकसे तरोक्तनबा अइसे कयामुक यामना हाइबगे हाइबदु मखोइदा उद्दुना ngakthokpani फै होरेंदी खंगनिदना अइबु ताकपि तंबिरक्लिबा अइगे ओजा लुवांग पुनसिबा नंगमकना असिगुंबा थबकसे तरोक्लबनिना अइना सुनंबु ओजानि थीररोय होरेंदी नंगी याइबि लौगे खंगनिदा अदुगा अइना थेंगा थेंगनबा अमाइबा खुदिमक मंगक लेथेक्तुना हाटके खंगनी असुमना वाकु जाम्बा यामना साउना इमुंग अदुदा चंगले अदुगा महागना पुखम अमदा इसिंग हैदोकली अदुगा पुखम अदुदा महागना लेवा खरा सोंदुना कामथबदा पुखम मदो खंगहौदना मई हौरी मतम अदुदा अमाइबा वाकु जामना फै
ꯈꯪꯒꯅꯤꯗꯅ ꯃꯩꯅꯨꯡ ꯑꯁꯤꯗ ꯇꯥꯔꯤꯕ ꯑꯃꯥꯏꯕ 16 ꯑꯁꯤꯅ ꯑꯩꯒꯤ ꯌꯨꯝ ꯑꯁꯤꯗ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯕ ꯍꯧꯔꯦꯗꯅ ꯏꯌꯥ ꯂꯥꯡꯒꯁꯨ ꯊꯥꯛꯂꯤꯅꯦ ꯐꯩ ꯈꯪꯂꯣꯏꯗ꯭ꯔꯗ ꯅꯣꯏ ꯅꯨꯃꯤꯠ ꯑꯁꯦ ꯑꯣꯟꯊꯣꯛꯅ ꯊꯨꯅ ꯇꯥꯍꯟꯅꯤꯡꯈ꯭ꯔꯦꯗ ꯑꯁꯨꯝꯅ ꯋꯥꯀꯨꯖꯥꯝꯕ ꯊꯃꯣꯏꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯅ ꯅꯨꯃꯤꯠ ꯇꯥꯕ ꯑꯗꯣ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯑꯌꯨꯛ ꯑꯗꯨꯃ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯅꯨꯃꯤꯗꯥꯡ ꯑꯣꯏꯁꯜꯂꯛꯂꯤ ꯑꯗꯨꯁꯨ ꯉꯥꯏ ꯃꯍꯥꯛ ꯆꯥꯛ ꯊꯣꯡꯗ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯋꯥꯀꯨꯖꯥꯝꯕ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯀꯔꯤꯅꯣ ꯇꯧꯕ ꯌꯥꯕ ꯈꯔ ꯇꯧꯔꯤ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯁꯦꯝ ꯁꯥꯕ ꯂꯣꯏꯁꯤꯜꯂꯛꯄꯗ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯇꯥꯁꯜꯂꯛꯂꯤ ꯁꯣꯝꯗ ꯀꯣꯏꯖꯤ ꯈꯦꯝꯕꯁꯨ ꯇꯧꯐꯝ ꯂꯥꯛꯐꯝ ꯑꯃꯠꯇ ꯈꯪꯗꯦ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯉꯁꯤꯅ ꯀꯔꯤ ꯇꯧꯔꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯆꯔꯥꯡꯅꯗꯨꯅ ꯂꯩꯔꯤ ꯑꯁꯨꯝꯅ ꯂꯩꯔꯝꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12 ꯇꯥꯁꯜꯂꯛꯂꯤ ꯀꯩꯔꯣꯏ ꯂꯩꯀꯥꯏ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯇꯨꯝꯅ ꯍꯤꯞꯅꯈ꯭ꯔꯕ ꯃꯇꯝꯅꯤ ꯅꯨꯃꯤꯠꯇꯣ ꯊꯥꯕꯜꯁꯨ ꯌꯥꯝꯅ ꯐꯩ ꯋꯥꯀꯨꯖꯥꯝꯕ ꯉꯔꯥꯡꯒꯤ ꯃꯇꯧꯒꯨꯝ ꯁꯪꯒꯣꯏ ꯃꯆꯤ ꯑꯗꯨꯗ ꯐꯝꯗꯨꯅ ꯀꯔꯤ ꯇꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯀꯔꯤꯒꯨꯝꯕ ꯁꯥꯍꯨꯝ ꯈꯔ ꯐꯪꯕ ꯍꯧꯔꯛꯂꯤ ꯃꯗꯨꯗ ꯑꯃꯥꯏꯕ ꯋꯥꯀꯨꯖꯥꯝꯕꯅ ꯃꯃꯤꯠ ꯑꯗꯣ ꯁꯠ ꯂꯩꯊꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯌꯦꯡ ꯌꯦꯡꯉꯛꯏ ꯃꯇꯝ ꯑꯗꯨꯗ ꯉꯁꯥꯏ ꯑꯃꯥꯏꯕ 16ꯅ ꯅꯦꯛꯈ꯭ꯔꯕ ꯃꯍꯥꯛꯅ ꯉꯁꯥꯏ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯀꯣꯏꯖꯤ ꯈꯦꯝꯕꯗ ꯍꯥꯏꯈꯤꯕ ꯆꯤꯡꯅꯨꯡ ꯍꯟꯖꯕ ꯍꯥꯏꯔꯤꯕ ꯂꯥꯏ ꯑꯗꯣ ꯃꯁꯥ ꯃꯔꯦꯡ ꯐꯪꯗꯣꯛꯂꯗꯨꯅ ꯃꯨꯁꯤꯟ ꯃꯨꯔꯕ ꯁꯛꯇꯝ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯉꯪꯗꯨꯅ ꯄꯥꯏꯁꯤꯜꯂꯛꯂꯒ ꯑꯃꯥꯏꯕ ꯋꯥꯀꯨꯖꯥꯝꯕꯒꯤ ꯏꯃꯨꯡ ꯑꯗꯨꯗ ꯆꯪꯅꯅꯕꯒꯤꯗꯃꯛꯇ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯋꯥꯀꯨꯖꯥꯝꯕ ꯁꯪꯒꯣꯏꯒꯤ ꯃꯅꯤꯡ ꯑꯗꯨꯗꯒꯤ ꯄꯔꯞ ꯂꯥꯛꯂꯒ ꯁꯨꯃꯥꯡ ꯑꯗꯨꯗ ꯌꯥꯝꯅ ꯁꯥꯎꯅ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ ꯂꯩꯔꯤ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯆꯤꯡꯅꯨꯡ ꯍꯟꯖꯕꯅ ꯎꯔꯗꯨꯅ ꯆꯤꯡꯅꯨꯡ ꯍꯟꯖꯕꯗꯣ ꯋꯥꯀꯨꯖꯥꯝꯕꯒꯤ ꯃꯅꯥꯛ ꯇꯝꯅ ꯉꯪꯗꯨꯅ ꯄꯥꯏꯁꯤꯜꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯋꯥꯀꯨꯖꯥꯝꯕꯅ ꯉꯥꯏꯈꯣ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯃꯈꯨꯠ ꯇꯤꯡꯊꯣꯛꯇꯨꯅ ꯉꯥꯏꯈꯣ ꯍꯥꯏꯅ ꯈꯨꯕꯥꯛ ꯇꯤꯡꯊꯣꯛꯄ ꯑꯗꯨꯗꯗꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛ ꯇꯝꯅ ꯄꯥꯏꯁꯤꯜꯂꯛꯂꯤꯕ ꯆꯤꯡꯅꯨꯡ ꯍꯟꯖꯕꯗꯣ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯋꯥꯀꯨꯖꯥꯝꯕꯗ ꯑꯩ ꯑꯃꯥꯏꯕ ꯅꯪꯒꯤ ꯅꯈꯨꯠꯇ ꯁꯔꯨꯛ 10 ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯗꯨ ꯂꯩ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯈꯪꯂꯤ ꯃꯔꯝ ꯑꯗꯨꯅ ꯂꯥꯏꯔꯤꯛ ꯑꯗꯣ ꯑꯩꯒꯤ ꯏꯈꯨꯠꯇ ꯁꯤꯟꯅꯧ ꯅꯪꯒꯤ ꯅꯊ꯭ꯋꯥꯏ ꯀꯟꯕꯤꯒꯦ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯋꯥꯀꯨꯖꯥꯝꯕ ꯌꯥꯝꯅ ꯁꯥꯎꯅꯤꯡꯈꯤ ꯃꯗꯨꯗ ꯋꯥꯀꯨꯖꯥꯝꯕꯅ ꯀꯔꯤ ꯅꯪꯒꯨꯝꯕ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕ ꯂꯥꯏ ꯃꯔꯛꯇ ꯂꯩꯕ ꯂꯥꯏ ꯃꯊꯨꯟ ꯃꯤ ꯃꯀꯣꯛ ꯑꯣꯏꯕ ꯅꯪꯒꯨꯝꯅꯁꯨ ꯑꯩꯉꯣꯟꯗ ꯑꯗꯨꯝꯅ ꯙꯝꯀꯥꯒꯁꯨ ꯇꯧꯖꯕ ꯁꯥꯏ ꯑꯩ ꯅꯪꯕꯨ ꯑꯩꯅ ꯈꯣꯌꯨꯝ ꯂꯥꯏꯅꯤ ꯍꯥꯏꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕꯤꯕꯒꯤ ꯋꯥꯅꯤ ꯅꯪꯅ ꯂꯥꯛꯂꯤꯕꯁꯤꯗꯤ ꯑꯩꯉꯣꯟꯗ ꯂꯥꯟꯗꯥꯕ ꯂꯥꯛꯄꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯍꯥꯛꯄꯨ ꯑꯩꯅ ꯀꯩꯗꯧꯅꯨꯡꯗ ꯏꯀꯥꯏ ꯈꯨꯝꯅꯔꯣꯏ ꯅꯪꯒꯤꯁꯨ ꯅꯪꯅ ꯍꯩꯖꯕ ꯊꯧꯅꯥ ꯄꯨꯊꯣꯛꯇꯨꯅ ꯑꯩꯕꯨ ꯄꯥꯟꯅꯕ ꯉꯝꯍꯟꯅꯕ ꯍꯣꯠꯅꯧ ꯐꯩ ꯈꯪꯒꯅꯤꯗꯅ ꯅꯪ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯍꯥꯟꯅ ꯄꯥꯏꯔꯝꯕ ꯄꯇꯨꯝ ꯑꯃ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯆꯤꯡꯅꯨꯡ ꯍꯟꯖꯕ ꯑꯗꯨꯗ ꯂꯩꯋꯥ ꯁꯣꯟꯗꯨꯅ ꯀꯥꯞꯊꯣꯔꯛꯏ ꯑꯗꯨꯝꯅ ꯀꯥꯞꯊꯣꯔꯛꯄꯗꯨꯗ ꯆꯤꯡꯅꯨꯡ ꯍꯟꯖꯕꯒꯤ ꯊꯕꯥꯛꯇ ꯄꯥꯟꯕꯗ ꯆꯤꯡꯅꯨꯡ ꯍꯟꯖꯕꯗꯣ ꯌꯥꯝꯅ ꯅꯥꯈꯤꯕꯅ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯌꯥꯝꯅ ꯋꯥꯅ ꯆꯩꯅꯥ ꯈꯥꯡꯂꯤ ꯃꯁꯤꯗꯒꯤꯗꯤ ꯆꯤꯡꯅꯨꯡ ꯍꯟꯖꯕꯁꯨ ꯁꯥꯎꯔꯗꯨꯅ ꯃꯍꯥꯛꯅ ꯍꯩꯖꯕ ꯃꯍꯥꯛꯅ ꯉꯝꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯑꯃꯥꯏꯕ ꯋꯥꯀꯨꯖꯥꯝꯕꯒꯤ ꯃꯊꯛꯇ ꯇꯧꯕ ꯍꯧꯔꯛꯂꯤ ꯃꯍꯥꯛꯀꯤ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯁꯤꯖꯤꯟꯅꯗꯨꯅ ꯂꯩꯕꯥꯛ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯇꯨꯝꯂꯕ ꯇꯥꯒꯤ ꯃꯑꯣꯡ ꯃꯥꯜꯂꯕ ꯉꯪꯁꯪ ꯉꯥꯡꯅ ꯃꯩ ꯏꯛꯂꯕ ꯀꯔꯤꯒꯨꯝꯕ ꯌꯣꯠꯆꯩ ꯑꯃ ꯂꯧꯊꯣꯔꯛꯏ ꯑꯗꯨꯒ ꯋꯥꯀꯨꯖꯥꯝꯕ ꯇꯝꯅ ꯂꯪꯉꯛꯏ ꯑꯗꯨꯕꯨ ꯋꯥꯀꯨꯖꯥꯝꯕ ꯁꯔꯨꯛ 10 ꯍꯩꯔꯕ ꯂꯥꯏꯅ ꯍꯩꯒꯗꯕ ꯂꯩꯋꯥ ꯁꯔꯨꯛ 10 ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯌꯥꯎꯕ ꯂꯩꯋꯥ ꯇꯤꯟꯋꯥ ꯐꯖꯅ ꯍꯩꯔꯕ ꯑꯃꯥꯏꯕ ꯑꯃꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯂꯪꯉꯛꯂꯤꯕꯗꯣ ꯀꯔꯝꯅ ꯉꯥꯛꯀꯅꯤ ꯍꯥꯏꯕ ꯈꯪꯕꯅꯤꯅ ꯃꯍꯥꯛꯁꯨ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯁꯣꯟꯗꯨꯅ ꯈꯨꯗꯛ ꯑꯗꯨꯗ ꯌꯥꯝꯅ ꯄꯤꯛꯂꯕ ꯍꯌꯤꯡ ꯈꯣꯡꯌꯥꯝꯕꯤ ꯑꯃ ꯑꯣꯟꯈ꯭ꯔꯤ ꯑꯗꯨꯝꯅ ꯍꯌꯤꯡ ꯈꯣꯡꯌꯥꯝꯕꯤ ꯑꯣꯟꯈꯤꯕ ꯑꯗꯨꯗ ꯆꯤꯡꯅꯨꯡ ꯍꯟꯖꯕ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯤ ꯇꯥꯏꯕꯪ ꯃꯤ ꯑꯃꯅ ꯑꯗꯨꯒꯨꯝꯂꯕ ꯑꯣꯟꯅꯤꯡꯕꯗ ꯑꯣꯟꯕ ꯉꯝꯕ ꯃꯍꯩ ꯑꯁꯤꯗꯤ ꯃꯍꯥꯛꯅ ꯑꯃꯨꯛꯇ ꯐꯥꯎꯕ ꯊꯦꯡꯅꯈꯤꯗ꯭ꯔꯤꯕꯅꯤ ꯃꯗꯨꯗꯤ ꯈꯣꯌꯨꯝ ꯂꯥꯏ ꯈꯛꯇꯅ ꯍꯩꯒꯗꯕ ꯃꯍꯩꯅꯤ ꯂꯥꯛꯂꯤꯕ ꯆꯤꯡꯅꯨꯡ ꯍꯟꯖꯕ ꯍꯥꯏꯔꯤꯕ ꯂꯥꯏ ꯑꯁꯤ ꯐꯥꯎꯕ ꯑꯗꯨꯝꯅ ꯑꯣꯟꯅꯤꯡꯕꯗ ꯑꯣꯟꯕ ꯉꯝꯕ ꯅꯠꯇꯦ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯍꯌꯤꯡ ꯈꯣꯡꯌꯥꯝꯕꯤ ꯑꯣꯟꯈꯤꯕ ꯑꯗꯨꯗ ꯆꯤꯡꯅꯨꯡ ꯍꯟꯖꯕ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯂꯪꯊꯣꯛꯈꯤꯕ ꯉꯪꯁꯪ ꯉꯪꯅ ꯏꯛꯂꯕ ꯌꯣꯠꯆꯩ ꯑꯗꯣ ꯑꯃꯥꯏꯕ ꯋꯥꯀꯨꯖꯥꯝꯕꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯁꯣꯟꯗꯨꯅ ꯃꯍꯥꯛꯅ ꯐꯥꯔꯕ ꯃꯇꯨꯡꯗ ꯄꯤꯛꯁꯛ ꯄꯤꯛꯄ ꯄꯇꯨꯝ ꯑꯃ ꯑꯣꯟꯊꯣꯛꯂꯒ ꯑꯃꯨꯛ ꯍꯟꯅ ꯆꯤꯡꯅꯨꯡ ꯍꯟꯖꯕ ꯇꯝꯅ ꯂꯪꯉꯛꯏ ꯑꯗꯨꯝꯅ ꯇꯧꯕꯗꯨꯗ ꯀꯨꯞꯂꯕ ꯄꯇꯨꯝ ꯑꯃ ꯑꯣꯟꯗꯨꯅ ꯄꯥꯏꯔꯛꯈꯤꯕꯅ ꯆꯤꯡꯅꯨꯡ ꯍꯟꯖꯕꯅ ꯉꯥꯛꯄ ꯉꯝꯍꯧꯗꯕꯒꯤ ꯉꯁꯥꯏ ꯑꯃꯥꯏꯕ ꯋꯥꯀꯨꯖꯥꯝꯕꯅ ꯂꯪꯉꯛꯈꯤꯕ ꯄꯇꯨꯝ ꯑꯗꯨꯅ ꯄꯥꯟꯈꯤꯕ ꯊꯕꯥꯛ ꯑꯗꯨꯗ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯄꯥꯜꯂꯤ ꯃꯁꯥꯅ ꯊꯥꯗꯣꯛꯆꯔꯛꯄ ꯈꯨꯠꯂꯥꯏ ꯑꯗꯨꯅ ꯊꯥꯕ ꯑꯗꯨꯗ
चिंगनुंग हंजबा चाइना अदो हेन फंखिदुना महाक मफम मदुता सिबा मचत खाकना लेली मसिदगिदि वाकु जामबना महाक अदो मसागे सफमदा हंजिलक्तुना महाकी मनाक्ता थरो ओंदुना लेरिबा खोयुम लाई ओइरिबा चिंगनुंग हंजबगी मनाका चंगचलक्लगा हाय नंगना करगिदमक्ता अइंगोंदा सिगुम थबगसे तौबा लाक्लिबनो नाहाकना हानना अइबु मसक खंग्रबसु हौजिक्ति नंग अइ कनानो हाइबसि मसक खंगलेदना चलो नंग बुथरक्लिबा अमाइबा सिंगदुगी मनाक्ता हौजिमग हनवाइजरो चक्रो चलो असमना वाकु जामबना हाइरकपदुता चिंगनुंग हंजबा उवा अमता ngang masa ado matum tasanduna nontaduna lei matamadu waku jambana jingnung hanjabage manakta sangchilakaduna oi nangbu aina haribasi tadabro asomna manak changchilubudadi khanghautana jingnung hanjabana nuksatke mamang thana songchilakduna mahakna pairakpa thang suri amana waku jambagi pukchepta thinkhri adumna thilakpa aduta waku jamba saina aduna yamna naman khibana mahaksu masa ado chokthakri laimai aduta longna haithakhi matamadu jingnung hanjabana ai nangumba karisulitaba angang macha amana ingonda nangma haidna sijindaba hayu nangi larik adu kada lei aibu tharakliba amaiba aduna sinarakpa sinthado ayengna pangnabagi damakta laklibani hayu larik adu kada lei wafam madu tabada waku jamana ai larik adu taklagi phare aibu nangna imung tanna pusalo asomna hairakpaduta jingnung hanjabana phai nang boina pusangani asomna hairaga waku jambaki makhut paiduna soro singchali matamadu waku jambati yamna kanna narabani pukchet thilliba suri ado mahak satri masidagi ti waku jambabu jingnung hanjabana soro lakna singchalaklaga imungi yumjai aduta phatrak launa thari aduga kadaino larik adu kada dilei asumna hangakpada waku jambana leiwa khara mahakna sonduna makut ado saithori adumna tawbadagi hauji jingnung hanjabado yum arudagi amukhana thokpangam kidanaba yum aduda question khre haibase jingnung hanjabana khangakli masidagi jingnung hanjabana sawduna waku jambaki manaktamna changchillakpadadi haujikta waku jambaki pukchepta thinkhiba jingnung hanjabagi sori ado waku jamana leiwa mantra sonduna saklaba matungda onsillaktuna jingnung hanjaba tamna langai adubu jingnung hanjaba nai khulai thuna lethuk hobudagi sori ado masada parmamakti palhogdri masidagi di jingnung hanjaba su asaw khambi maheurakladuna waku jambabu mangak thattuna hatlagi haibagi matagum mahak sukhlai thuna chinsilai haujikti waku jambagi imung dadudadi mahaki apangalasi asuki mati kankri maramaduna jingnung hanjabana tawribado karimata mangonda kanakhidri matamadu waku jamba masak ukhidri matamadu jingnung hanjabana oi nangna aibu udanaba hadna sak lotlibado ai loina makhangi nahaga laidi mafamado ai hangna ilai uba phangi maramaduna karigidamakta chelibano chenganune tholone nangbo adumna haibado waku jamba handakti mahakna sem saduna leikraba ta ama paiduna thoraklei hairiba ta ado nimit kumna langi madu ubuda jingnung hanjaba khara ti khoktak sai adubu mahakisu machinda lewa sonduna mahakisu ta ado ama semlaga mahaksu puthoraklei matamadu da waku jamana phai ngasidi jingnung hanjaba nang ngasidi khara sokpa tari phattaba migi michang changba khangani do khoyum nang asomna harga mahaki ta ado yamna kanna ungladunna jingnung hanjabagi manatamna chensilai adubu jingnung hanjabasu khoyum layama oibanina waku jambana yamna kanna unglu chensilakliba ta do ilai na ngakhi asomna manung adu tama khoyani yamna kanna sainarakli adubu waku jambati mahaki imung manuda mahakna hana sem sakraba mahakpu matiang pangbina nabagi tamka thamgraba khoyum lai sing adunna mahaki matiang panglakpana asuma pangkan kankhallai aduga jingnung hanjabadi masa ado sontharakli maramaduna waku jamana laksaba helrakli tage takhok aduna hanjin namjang aduta kantharakpada jingnung hanjaba chaina aduna ngawon khibana mahakna yum adu thatoktuna chenkhina ba honari adubu yum adugi mapanda senthokpa ngamdana mahak waraba suwana waku jambagi yamna kanna lanthengarakli somdana waku jambana hanjin jingnung hanbagi masada ta aduna thinduna chaina piri
ꯃꯗꯨꯗ ꯆꯤꯡꯅꯨꯡ ꯍꯟꯖꯕ ꯂꯦꯞꯈꯠꯄ ꯐꯥꯎꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯤ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯇꯥ ꯑꯗꯨ ꯐꯥꯎꯕ ꯈꯨꯠꯄꯥꯏ ꯆꯦꯠꯅ ꯄꯥꯏꯕ ꯉꯝꯗ꯭ꯔꯗꯨꯅ ꯋꯥꯀꯨ ꯖꯥꯝꯕꯅ ꯁꯥꯐꯨ ꯑꯃꯒ ꯂꯣꯏꯅꯅ ꯀꯟꯊꯔꯛꯄꯗ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯇꯥ ꯑꯗꯣ ꯂꯩꯃꯥꯏꯗ ꯇꯥꯈꯤ ꯇꯥ ꯑꯗꯨ ꯂꯩꯃꯥꯏꯗ ꯍꯦꯛ ꯇꯥꯈꯤꯕꯒ ꯑꯗꯨꯃꯛ ꯃꯁꯥ ꯃꯇꯣꯝꯇ ꯃꯥꯡꯖꯈꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯋꯥꯀꯨ ꯖꯥꯝꯕꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯩ ꯆꯤꯡꯅꯨꯡ ꯍꯟꯖꯕ ꯍꯥꯏꯌꯨ ꯅꯪꯒꯤ ꯌꯥꯏꯕꯤ ꯑꯁꯤ ꯑꯩꯅ ꯂꯧꯅꯤꯡꯗꯦ ꯃꯔꯝ ꯑꯗꯨꯅ ꯅꯍꯥꯛꯀꯤ ꯄꯥꯝꯖꯕ ꯑꯃ ꯍꯥꯏꯌꯨ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯆꯔꯔꯣꯏ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯈꯣꯏꯔꯝꯖꯧ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯕꯨ ꯑꯣꯏꯅ ꯊꯥꯗꯣꯛꯄꯤꯒꯅꯤꯗꯣ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯏꯀꯥꯏꯕ ꯆꯣꯞꯄ ꯅꯪꯂꯕ ꯆꯤꯡꯅꯨꯡ ꯍꯟꯖꯕꯅ ꯑꯃꯥꯏꯕ ꯋꯥꯀꯨ ꯖꯥꯝꯕ ꯅꯍꯥꯛꯀꯤ ꯅꯍꯩ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯩ ꯍꯥꯏꯕ ꯑꯩ ꯈꯪꯏ ꯅꯍꯥꯛꯅ ꯃꯪꯂꯩꯕꯥꯛ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯊꯦꯡꯅꯈꯤꯕ ꯋꯥꯡ ꯆꯥꯎꯔꯕ ꯂꯥꯏꯃꯨ ꯑꯗꯣ ꯑꯩꯍꯥꯛꯅꯤ ꯅꯪꯒꯤ ꯅꯍꯩ ꯑꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯍꯩꯔꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯅꯤꯡꯗꯨꯅ ꯑꯩ ꯊꯑꯣꯏꯅ ꯅꯪꯒꯤ ꯅꯅꯥꯛ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯤ ꯅꯪꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯩꯁꯤꯡꯂꯕ ꯑꯗꯨꯒꯨꯝꯂꯕ ꯑꯃꯥꯏꯕ ꯑꯃꯅꯤ ngasi phawda nahakna kanagumba amataki phattanaba thabak tawkhiba leiti maram aduna nahakna aibu maithiba pibani manglaibak adudasu nahakna aigi wahangi paukhum piduna nang aibu maithiba pirabani haujiksu anirak subu oina nang aibu maithiba piri fare nang kinakutta aina hanjin maithirabanina nangna haiba thabak ama aina soiduna tawgani aina sari wasak sakliba asini hayu nang kari pami nang na pambado ai sodina tawgani wafam madu tabada waku jambara tabiyu khoyum lakta challiba singnung hanjaba nahang na aigi teng pangbi ki haiduna sari wasak pirabanina aina pamjaba thu hairagi aibu takpi tambiriba amaiba luwang punsibagi yaibi lobiyu mahagna aibu takpi tambiriba asiri asigumlaba wafam masta tanabagi damakta oduna leramle maramaduna mahaki yaibi lawrabadi ꯑꯩꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯁꯤ ꯈꯔꯗꯤ ꯅꯦꯅꯥ ꯇꯥꯒꯅꯤ ꯈꯜꯂꯤ ꯐꯔꯦ ꯐꯔꯦ ꯅꯪꯅ ꯑꯄꯥꯝꯕ ꯑꯗꯨꯃꯛ ꯑꯩ ꯇꯧꯒꯅꯤ ꯑꯗꯨꯗꯤ ꯑꯩꯒꯤ ꯂꯝꯕꯤ ꯄꯤꯔꯣ ꯑꯩ ꯆꯠꯂꯒꯦꯗꯅ ꯐꯔꯦ ꯆꯤꯡꯅꯨꯡ ꯍꯟꯖꯕ ꯈꯣꯏꯌꯨꯃꯣ ꯑꯩꯅ ꯅꯪꯒꯤ ꯂꯝꯕꯤ ꯄꯤꯔꯕꯅꯤꯀꯣ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯗꯨꯗ ꯀꯣꯏꯁꯤꯜꯂꯝꯕ ꯃꯩꯒꯤ ꯑꯣꯏꯔꯕ ꯁꯪꯁꯥꯔ ꯑꯗꯣ ꯊꯥꯗꯣꯛꯈ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯊꯣꯡ ꯑꯗꯣ ꯇꯞꯅ ꯍꯥꯡꯗꯣꯛꯄꯤꯗꯨꯅ ꯆꯤꯡꯅꯨꯡ ꯍꯟꯖꯕꯗꯣ ꯃꯄꯥꯟꯗ ꯆꯠꯍꯟꯈꯤ matam aduda jingnung hanjabado mafam marutagi khanghaudana mangkhri masidagiti amaiba waku jambasu imung lomda sangai adugadi ngasaidagi mahakna khangjinduna leiba oramlei mahaksu sorina thinkhiba mafam ado naman kibana mahak laimai aduda phatrak launa taduna wakhal mangduna leikhi wari asigi mapan suba tangkak matanga sida loisinjari mathangge tangkak chinta kari kamdorakpage haibadu mayam punna ngaiminarasi mayambu aroibada amukka hana khurumjari